1947 August 14 da British na Manipur gi konung kangla thadoktuna Manipur na 1891 sahi phawbada leiramba maningtamna leibak paiwa ngakpagi ningtamba do hanjinki adubu kangla di Assam Rifles ta sinaramki Manipur miyam gi oiba phangkhide adubu kaina thangda India gi matam amagi Prime Minister Dr. Manmohan Singh na kangla bu Manipur miyam gi damak November 2004 da Manipur State Government ta sinabiramki matam adudagi hauna kangla miyam gi oiki kangla da matam kuina Assam Rifles ki headquarter oisinduna leiramba adudagi Assam Rifles sing kangla thadoktuna chalhankhiba se Manipur gi ima sing amasung Manipur miyam gi mayon chumba akanba kholaudagi oikhibane 1949 gi matam adugi Ningthou Maharaj Budha Chandrabo Silongda mitin amagi kaurakpada Ningthou September 16 1949 sana khonglengki Silongi laitum khrada leiriba Manipur Rajbari da Ningthou yaurabada namduna house arrest tawbiduna thamjillaba matung 1949 gi September 21 da Manipur na India da tinbagi yanase namduna sahi tawnaki chahi dumaki October 15 dagi yanase edugi Chanafatap Singh adugi makha ponna India gi makhada Manipur leiba hauki haibagi Manipur miyam gi thamoida omsaknaba amadi adumak phawribane adugumba Manipur gi konung oiramba Kangla dagi arapa onbada subnagi kilometer taramathoi muktang lapna leiriba Mongjam khulsu Manipur gi Imphal East District ki manung sanna leiriba sahar gi nilkhongba kaya dagi nathaiduna ayingba nungsit yenglu bada asangmo pal kaya ama hauriba irang langdana ingna chikna leiriba mafam amane Mongjam chatnabagi lambi samlapa ama haijarabada Manipur gi konung Imphal dagi awang pangna chatliba lambi da chatlaga chingmairong lanthok piraba matung sangakpham mantri pukhri na chingba lamphawduna lakpiraga mantri pukhri dagi nongpoklomda achan bigai changliba lambi da changlabasu Mongjam khul chatpa yai adugumba Mongjam chatpa yaba lambi mayam ama leirabasu haujik chatliba lambi asina koirengai phawna chatlaga koirengai mamang laikai amadi maiba khul phawna piktakna leiriba lambi da chatpagi khongchatni asumna Imphal dagi na Mongjam phawba laknabagi damakta National Highway number 2 da koirengai phawba lakpada maru oina phawrakliba lamsing ase chingmairong sangakpham mantri pukhri khabam lamkhai luang sangbam amadi koirengai ne koirengai yaurabada phaidinga romda chatkibagi lambi ama aduga koirengai dagi awang lekin thabi romda chatkibagi lambi ama Phaidinga romda chatkibagi lambi asinatana awang lekin thabi tariba lambi somda laklaba matungda lambi asigi ahanba oina Imphal turel gi matakta sariba thong asimatang lanthok lambi asigi oirom haibadi nongchup thangba maikaidana nilakuthi aduga lambi asimaki nongpok thangba maikai haibadi yetlomdana koirengai leiri aduga mafam asidagidi nongpok maikai pangna koirengai mamang laikai maiba khul Mongjam amadi taurem phawba chatliba lambi asida changsinba hori hek changsinba mikup asida lambi gi nak yet thariba uwa sing horiba asang aman sing nauna thaba horiba phawna gi asang masingna mitta ing lawba phawhanle aduga amaromdana kha nongpok thangba maikai dagi yenglakpa aduna awang nongchup thangba maikai phawba koina yengbada pangwang wangdaba singna ikoi sinna uba phangle kha nongpok thangba maikai da leiriba sing adumakni hangang singi polo statue na ingna wangna madom leiriba sing adumakni asumna piktak palambi asida lakpa aduna koirengai mamang laikai amadi maiba khulna chingba khullalaga laaba matungda piktak na chingya asida chatliba lambi asi hek lan thokpaga thamna pokpi imagi masai kon Mongjam hore haiba yare Census India 2011 gi matung inna Mongjam khulgi chaurak papak chawwa ase 143.56 hectare ne Mongjam khulda punna yum masing chamaga nifu manga leiba asida mi masingna chatruk humpu taruk ne lairik tamba amade haibagi changda Mongjam khulna 75.04% oiduna thoidok hendokna mangdil thari Mongjam village ki pin code 795002 ne Mongjam khulga thangnaba khul kharagi maming pallabada taurem achan bigai amadi maiba khulne Mongjam khul panbada ningsing lei First Northeast India Mount Everest Expedition 2013 Manipur gi Kangla manungdagi matamdugi governor Guru Bachan Jagatna Chingkaroi Singbu lamthagi Chingkaroi Singh adugi manungda mioi ahumna Mount Everest ki maton lomba ngamki Imalebak Manipur gi Mongjam kouba khul asigi
Mongjam maning leikaidagi Ningthoujam kokngang amadi Bormanigi machanupi Ningthoujam Bidyapati Devina May 17, 2013 gi ayuki pung mapran makhai taba matamda Mount Everest ki maton lomba ngamki mahakna Manipur gi oina nupi laktagi khwaidagi ahanba Mount Everest ki maton yauna kaba ngamba misak oibada natana adugumba Manipur gi manungdagi nupi singi laktagi ahanba Mount Everest maton yauba ngamba ga record adu thamle ima mongjam je swajini ko mongjam de hore asona kanchingi lan thokhragana kai leke tawre tu asiki pam be do de hore aduga si ke water supply ngane ba da loi de asigi yang mathang ina mai bakul ko mai bakul aduga ko rengai mamang lekai ngule re le re hoi hoi ram nungai ma hoi hoi